NTA na Akanba scrutiny Amasung security arrangement Marakta Neet-Ug Retest Pangthokkhre. Laibak assistant matungna ngasi National Testing Agency Neet-Ug Retest Akanba checkshin thorang amadi ahenba scrutiny ga loina na pangthokkhre. Tongan ba examination center sing changjingaida nupi candidate sing amadi mama mapa sing na security gi oiba check silakpa sing adubu pendabagi wafam kya phongdo na ragni nupi Mahairoi sing aduda makhoina sangfana na ba dupata amadi scarf sing adu lautho halaga changhali hairi ningsing bayabadi Neet-Ug test asi May 3 da pangthok lurabani adubu question paper leak oirakpa amadi atopa aranba kaya thengnari haina maral sirakpadagi NTA na exam adu cancel tawraba matung ngasi amuk pangthokpani ngasi examination adu nungthil pung 2:30 dagi haukiba Maduda India Amasung atopa laibak singdagi punna candidate lak lising aniga lak kunithoi lising humfutara mapan na sarugyaki madugi manungda nupi candidate ta lak tara humdoi lising ahumni aduga nupa candidate na lak mapan lising mangani New Delhi gi Kailash ki nongpok thangbada laiva Government Girls Secondary School da Paumi amana report lawa chatkibada candidate chamriga marifuna saruk yagadaba oiki madugi marakta nupi candidate na masing yamba oiba maramna nupi security personnel singna candidate sing aduna masam farakpa ben sing dupata sing amadi skap na chingba kaya adu lauthoklaga makhoi gi imung manunggi miyoi singda pisinaba khanghanba laiki maduda candidate kaya amadi yaningda adumak tauki paumi aduda candidate amagi apokpana phongdokhibada mahairoi sing aduda asuk yamna kanna check tawriba asik karigino makhoibu terrorist ni khallaga examination thahanbagi fibam amada lakle haiki sakraba jun tha asida nupi mahairoi singda masam thadoktuna wahang singi pakhum ibada hena humang Saubagi fibam da lakpa aduna makhoida ahenba pressure piba maramna ningthina pakhum pigadaba adu soirakpa yabagi tanja lai haina complain tawraki amaromda Delhi lengangna asaba koknanaba cooling zone semduna thamkiba adugi matangda candidate amadi mama mapa singi maikedagi thagatpa phongdoknaragli